police service to bi si kari maram gino ai mo kham si đây là cái không đấy From Darman, I sama ikaw dagini Apex Committee of Victim Village Utrapam Kendra gi khun matai da laiba khungang manga khaki committee landa dumai chakraba khungang manga doge committee Apex Committee ko wa ma khaki ko convener le jabani ngasi se akhoi sarkar sina PR sarkar sina Manipur sina yam normal sila ai habiki mong dona kumai haro yam maning tamna tor pasida akhoi su sarkar sina normal sila ai habiki sign and symptoms ulabni na khoi su isai sa gi yum da changjara ge haraga Saduyeng Kuman ikaw amasung dolai thabi hairiba khunja sing sinam masa masa na leriba relief camp adutagi tholaga akhoi dolai thabi phoba sangsin lore hairiba mafam aduda khungang adugi hanai lerma saktam adu mongsong narak mongsong loi olaga lerma du ubuda dugi matik thamoi sokhi amasung mafam aduda lan gi matung yan hana changjaba phangbuda akhoi khunja sing yam haw poksagi laibak thibadi mafam aduda akhoi chukari gumba khara tawsigi hana khanaringeda akhoi gi protester sing imibel sing sida yamna osi thoidaba waingang sang khara ngang padagi akhoi na moida demand tobase nang ngang gi wangang sang do yamna henmali maitai masa amada imibel sing da nang madagi wahidu excuse ni haraga akhoi na harba kanda ma sina ai thabak tagi talusu tatke ai adu tawbe haraga khara kan mukna badagi akhoi ma kan inaba mukna ba tor podagi di irang asi lariba central force amasung state force na tear gas rubber bullet kap thorak padagi UNC mafam adu sport ta soe moida tanar phubi raga makokta lisai na kallaga soga hojik hospitalize torga lari democratic right tan bada asuk yamna akhoi bo humiliate torga phubi ba sabi ba tobusa akhoi na sarkar da kari lalu gi tamakta akhoi ba asuk yamna lamdam masigi praja natrabugum na moina akhoi da phubi sabi ba togi si kari maram gino ai mo kham si hospital